Ceasefire Leirabasu Mioi Tramapan Kaptuna Hatkhre. Sahi Yamaga Makai Mayada Hmas Amadi Israelga Gaza Da Supnadun Lakibulan Ceasefire Leirabasu Gaza Da Lepalitan Landaduna Palestinian Masamioi Tramapalong Kaptuna Hatkhre Hairi. Lal Sida Ijena Hatkiba Palestine Masinga Sipuna Saurakna, Lising ni Putareka Samrigo Humpurum Sugre. Aduga Asokpagi Masingna, Lak Amaga Lising Tramatu Changama Purum Oike Hairi. Amaromda Israel amadi Hezbollah Lebanon da sokna lal adu ceasefire thamkro matung da amkhana Lebanon da Israel landa ba hokre su haire atopa pawamana Israel gi hostage ahum Gaza da gi thadorna ba sem sakre US ki dual citizen amsu yawi haire Palestine da leiriba Hamas militant ngasi phongdor khiba ki matung ina kumja 2023 gi August ki tang tareta Makhoin Israel da sataki attack ta phakhiba Israel gi khwaidagi sahi no bo hostage adugi apokpa amadi US ki dual citizen oiba miyo yauna purno hostage ahum Thadoklagani haire makhoi gi Palestine gi lanpha kaya amasu Israel gi maikai di ona gadori ban hayeng thadora kadori ba Israel gi hostage sing adudi Yardeb Bibas Kot Segel amadi offer kaldoni haina Hamas ki wangang Abu Ubaida na Telegram channel da post le ningsing bayabadi Yarden Bibas Kumja 2023 August ki October ki tang tarita tham pandangai rib angang ifar gi mapan loina na sahi mari suraba alel gi su apokpan hauji ki oina ifar amadi alel gi matang da natraga makhoi gi apokpu siri gi matang da di wafam amata phongdok pu leitri Hamas ki maikei gi phongdor khibada Kumja 2023 gi loiram dai da apokpi amadi angang sing adu Israel na thadarak bom da sikri haire Mamang da makhoi phakiba video namhuba adu miyam da sandorokpa leikiban maduda apokwe sirin angang ani adubu kambal na omsinduna Hamas ki militants na koisinduna leibagi mami uki apokwe Yarden Hamas ki attack satakiba matam aduda mahak masagi chei kuntha mairam sukhre video clip amada makokta nungthang na subagi asokpa uladuna miyam da sandokpo thengnaki haire citizen oireba ket saigal gi loinabi Kumja 2023 ki November ki thar ki ahanbada lanpha exchange tawbada thadokhrabani aduga offer kalnet na masa ani erase amasung saharsu hairib exchange adu yaukhrabani thatra mangal lan soknarob adu lephalliba ceasefire deal asigi manungchana ahoba sayul tarukta Palestine lanpha cha kayaga Israel gi lanpha konthahumdoi onaga doribani Palestine lanpha sing adu di ayamban mapunchi chupa jail da leibagi miya takhrabami ngaktani haire nakalamromda Palestine sing laifam hongbagi Mayokta Rafah crossing manakte Egypt ki miyo Lising kaya hinbana akan no Khongjang Changsinkhre haire Palestinian sing laifam atupa mafam amada hongdopagi wafam yaningdab utuna irai nimitam miyo Lising hinbana Gaza istikta Egypt phawbagi Rafah crossing Egypt lom thang maikai da wakat mifam phamkhre government chalaiba Nile TV ki pawda miyamna Egypt amasung Palestine gi phiral sing paiduna amasung no to displacement haina thaba pe kasing paidun Khongjang Changsin bagi saktam utnaki Khongjang Changsin giba singi manung da Egypt parliamentary political figure sing amasung citizen sing chu yauki Palestinian sing makhoi masagi lamdagi Egypt amasung Jordan da leihanna ba horkiba wafam adu Mayokta kholau tongan bakaya su lauki haire sagol se nimitta US president Donald Trump na Gaza dagi Palestinian sing Egypt amasung Jordan oiba leihanna ba mahaki watho oiraba proposal laibak ani asin yagadabani haina amuk khana ningai torkhibani makhoina masi tawgani aikhoina makhoi gidamukti yamna tawgre aduna aikhoina masi tawgani haina Donald Trump na pawmi sing phongdok pulekibani mahaki thorang si yanaba kairo amasung amanda pressure pinaba thorang sing mahakna khannagadra haina hangbada mahakna wafam sing hasi phongdokibani yum sakaisa nimita Egypt ki president Abdel Fattah al-Sisi na haiki Palestine sing laifam hongba si injustice ki thong amani haina masida Egypt na saruk yaroi Palestinian sing huptu na chatpagi history leiba Jordan na leipa pokpa numita Trump na hodoli wafam mudi yakite Palestine sing na makhoi gi lamda lengdan leigadabani amasung Palestine miyam bu namdan lanjen haloidabani haina Jordan government ki spokesperson Muhammad Memni na phongdok pasu leikhraban atopa pawamana Ukraine lan mission Russia de Micham kunithoi Hatkhre haire Moscow da irai nimitta Ukraine gi lanmi sing bu makhoina occupy tawbo Russia gi khun amada mi kunithoi hatpagi maral sikre Ukraine gi lanmi sing nupi nipan rep tawrabo matungda hatki haina chu Moscow na maral siri
यूक्रेन अगस्त थादा खंगहौदना ऑफिशियल अमा हौखिब मतमदगी रशियागी नोंचुक थंग सरुकता काक्स रिजन द ngamkhai naknaba mafam khara khudum challaga leiri amasung leibak asina khudum challiba mafam sing da micham lising anirom hojik su lei hairi Russian hojik tongan tongan ba taung chi amukhan loksin khre Ukraine ngamkhai dagi kilometer kun haibidi mile trani thoiram lapa raskoi Postanoi khunda yamdrabada micham tarit hatkibagi matangda investigation chathari haina January gi tang 18 da Russian investigative committee na phungdokpasu leikrabani September amasung November thagi marakta micham kunithoi hatkibagi matangda investigation hojik chathari haina committee irai nimite phungdokki asi bakchangsing adu tongan tongan yumsing gi regiment sing da phangki makhoi gi manung da rep tawraba matung hatkibani haiba nupi nipan yawi haina investigative committee gi maikei dagi hairi AFP na claim sing adugi asum marang khutak ta khangmangam khidi amasung Ukraine gi maikei dagi official oiba pakum amata su leiti hairi Russia gi investigator sing na Ukraine gi lanmi manga na mihat sing adu chathaki bani amasung makhoi gi manungda Yevgeny Prebisko Mioi ama Kaks region da lan manungda phaki haina phungdokki Masagi maral yazaki ba Prebisko na Mioi amana uhang pong chathabagi video clip amasu investigation committee na thadorakki अहानबद मियाम ओटनैखि अदुदगी नोंमैना कापलगा नत्रगा बॉम्ब पुखाई हल्लगा हातकी हाइना रशियागी फॉरेन मिनिस्टर की स्पोक पर्सन मारिया जगाकोरना इराई निमित्ता प्रेस ब्रीफिंग पीबदा फोंदोक्की हाइरि सही अहुम नुंगी ममांग लाल हौखिबा मतमदा रशिया अमसुंग यूक्रेन अमना अमबु मिचमसिंग हातपगी मराल सिनदुन लाखिबनी रशियागी फोर्सिंगबो टिप मना बुका ताउंद मिचम चाम हेन हातपगी मराल सिरी मखोई खरदी मखुत पुल्लगा हातख्राबे यूक्रेन की मिचमसिंग हक्चांगसिंग उखिबा अमसुंग फोटो नमखिबा इंटरनेशनल मीडिया की आउटलेट सिंग मनुंगदा AFP जर्नलिस्ट सिंग सु यावी हाइरि यूक्रेन सिरिबा मराल सिंग अदु मॉस्को नदी याखिदे नकल मरोमदा मालेमगी ओइबा कारबारदा डॉलर बु मेन करेंसी ओइने सिजिनरिबा असि तोथोकननाबा होटनरपगी मयोक्ता कन्न यानिंगदबा फोंदोकलदुना यूनाइटेड स्टेट्स की प्रेसिडेंट डोनाल्ड ट्रम्पना ब्रिक्स ब्राजील रशिया इंडिया चाइना साउथ अफ्रीका लेबाकसिंग मथक्ता मखोगी एक्सपोर्टसिंगना तारीफ चाद चाम लौरकनी हाइना थ्रेट तौखरे हाइरि ब्रिक्स लेबाकसिंगना मालेमगी ओइबा कारबारदा मखाताना डॉलर सिजिनगदबनी नत्रबदी सेनमिटलोनगी चाइथिंग मयोकनगनी हाइना प्रेसिडेंट डोनाल्ड ट्रम्पना कैरक हना खंगहनकी ममांग चहीगी नवेंबर की तांग 30 दसु डोनाल्ड ट्रम्पना वफम असी फोंदोखिबनी ब्रिक्स लेबाकसिंगना डॉलर सिजिनबा तोकथोकलगा मखोइना लेप्तुना येंगदगा लेगनी हाइबु वखलोल अदु हौजिकति लोइरे हाइना डोनाल्ड ट्रम्पना सोशल मीडियादा फोंदोखि ब्रिक्स की अनौब करेंसी अमा सेमलोइ नत्रगा मपांगल लेरबा डॉलर सिंग mahut sindokadrabani amadi atopa currency ama sogatloi haina khara yangthibagi matau manba mongda BRICS lebaksing asidagi aikhoina wasak ama lobo darkar tagadori makhoina mayokta tawlabadi chad chama gi tarif mayoknagani aduga angakpa thanba US ki economy da pot yonba ngamloi haina wakhal tawjagadabani haina US ki president Donald Trump na miyamda aki khangpi ki haire makhoina koichat chatlaga atopa chupa lebak ama thijarbu yagani Malem की कारबार ब्रिक्स न डॉलर की महूत सिंदोकनबगी उपाय अमत लेरो लेबाक अम हेक्तद खुदुम चन्नब तौनब होतनप हाइबसी याम अराइब नत्ति हौखिब सही कया असिद ब्रिक्स ग्रुप असिना अमेरिकन डॉलर की मपान तांगबगी चांग हंथनब वखल तौदुन लाकली ग्रुप असिगे कमन ओइब करेंसी दि लेत्री अदुबो लेबाक सिंग असिना मसागी लोकल करेंसी सिंगदा कारबार तौबगी चांग योखतनबदी होतनरकली इंग कुमजा 2023 दा पांगथोखिबा तरा मंगासुब ब्रिक्स समिट रशियाना डॉलराइजेशन तौननब अपील तौकी मतमदुदगी हौना लोकल करेंसी सिजनबगी चांगदी हंगललिबनी हाइरे रशियन फोर्सना यूक्रेन की खुंगंग अमसु लोकसिलखरे हाइरे नोंपोक थंग यूक्रेन की डोंटस लमदमदा यामना कन्न लांदारिब रशियन फोर्सना ngasi खुंगंग अमसु खुदुम चल्ली हाइना क्लेम तौसिलखरे मखोनी यामना मरु ओइबे लेजिस्लेटिव की मफम ओइरिबा पोस्कोता हाइबसी लौसिननब कन्न होटनरिबन रशियाना लौसिल्ली हाइना क्लेम तौरिब खुंगंग अदुगी ममिंग नेगोबासिला कौइ हाइरि मखोई क्लेम असी कदाई फावब चुम्बनो हाइबदु मीडियाना लनाई ओइना कन्फर्म तौब ngamdri थौदु असिगी मतंग यूक्रेनियन ऑफिशियल सिंगी माइकेदिगी वफम अमतज फोंदोरक लेत्रि मरक असिद यूक्रेन की जनरल स्टाफना फोंदोरखिबगी मतुंग इनदी हाउखिब पुंग 24 असिद रशियन फोर्सना प्रोकोलम कौब लमदम अमा लौसिननब एटेक 130 रक तौरखि हाइरि लमदम असी किलोमीटर लिसिंग सांगबा फ्रंट लाइन की तंखाई अमरोमदी रशियन फोर्स ने अटैक तौरखि हाइरि
ꯃꯤꯌꯥꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯏ ꯄꯥꯎꯁꯤꯡ ꯐꯪꯍꯜꯂꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫